Ibohanbi Suti Pikhidaba Natte Masana Chatkhidabani PRO Tamenglongge Khongjarol da leiba manga suba Manipur Rifles ke ADM 1 da posting taba rifleman wainam dage Thongam Ibohanbi ke maduge makok thongbo official sing na Suti Pikhidi haibage matang da Manipur Police Department ke PRO na sengdorok le Sengdok warol da hai Thongam Ibohanbi chaliba tha sigi taraga mathoi da Laikhidabaga mari leinana case ama register tawduna thigatpa hore Thongam Ibohanbi Suti Pikhidaba Natte mahakna August 6 ta Suti pibi na bahai rakhe madugi matunginna Suti adugi matangdo official oiba process sathaba hauke adum moinamag August 8 da mahaki loina bi laikhidre haibagi pau phangkhe mangondo official sing ni unit vehicle piduna mayumda chananaba hanjin haikhe adum moinamag Ibohanbi na Yadabaga loinana kona chatkani haina laikhibane manga suba Manipur Rifles ke Ibohanbi laikhidabada thamoi songna nungai tabaga loinana imung manunggi awabadasu saruk yari haide laingak na ngak senba laifamlen hompuga humdoigi manungda pruk saubi yaudre state archaeology dade pruk saubi gi record lairamdre ningsingba thoktraba matamdagi hauna Manipurda aruba laifamleni haina launaduna lakhiba ibudau pakhangba Pruk Saubi Laifamlen asi laingak na ngak senduna thamba laifamlen amasung puwariga sagona raklaba ngak senduna thamba mafam singde yaudre state ke archaeology department tasu Pruk Saubi gi record phauba ningthina leiramdre lamdam asigi puwariga sagona ba maruoiba mafam sing amade laifamlen sing Manipur Essentiate and Historical Monuments and Archaeological Site and Remains Act 1976 ki makhada Manipur State Archives na ngak senbagi thabak paikhatle adubu Imphal East District ke Thongju Esigi manung chanba Larian Patagi khara changlaga leiba khwaidagi luba laifam singgi manungda ama oiriba matam chupada kongol phaugatpa Pruk Saubi Laifamlen de ngasi phauba laingak na ngak senbagi mami tadre Manipur Essentiate and Historical Monuments and Archaeological Site and Remains Act 1976 ase Manipur laingak na lamdam asigi ariba puwariga sagonaba historical monuments sing amasung archaeological sites sing Ningthina ngak sena bagi damak semkhiba ek amane ek asigi makhada laingak na ngak senba yaba mafam adu puwariga sagona bagi khudam changdam leiba archaeological site ama oibagi magun senba amasung sahi humbudraga manga dagi tadana leiraklaba oigadabani adubu ibudau Pruk Saubi pakhangba laifamlen ase de sahi cha kayagi mamangdage miyamna senglaba laifamlen ama oina khangnaduna laklabasu ngasi phauba laingak na ngak senbagi thabak paikhat pidre Lainga khak ngaidana miyamnasu khul laikai da yu thakpa jwar sanari basing thingse tomba khul laikai da miyoi kharana yu thaktuna jwar sanaduna sanai yunai basing ase lainga khak ngaiduna leiriba laikai gi club khul gi miyamna thingna bohonarabade chawkhatpa khunai ama purakpada chawna mateng oigani haina Foundation for Urban Development ge president El Tombana phongdorok le Salman Rushdie New York ta stage mathakta thangna thinkhre The Satanic Verses ikiba matung sahi kaya Islami sing na hananabagi kihalakraba Mumbai da pokpa ayiba Salman Rushdie mafam asida pangthokpa literary thoram amada stage ta wangang na bakakhalakibada thangna thinkibadugi matung mahak surgery tawkhre haujing mahak ventilator da leiri amasung mamit na matang laba yai mahak puthangna thilamliba miyoy adu New Jersey dage Masagi chahi kun mari suraba hadi matar kawi haiba masak khangba ngamkhre alem pumna masak khanglak libe machin tum khalakliba muslim nupi singge wadaba ngamdre Salman Rushdie phauba US da sep oina leiba ngamlaktre Taslima Nasrin India da pokpa India Salman Rushdie bu pung kharagi mamangda New York da leiba Choktoka Institute da thoram ama yawba chatpada thangna thilambagi thokdok ama thokre thokdok adu da Bangladesh dagi michel ama oiribe aibe Taslima Nasrin na phongdorokpada malemda leriba muslim nupi oibisingna nauna masin tumkhalakpa amade chawkhatpagi lambida changsilakpa ngambada awaba poktaba ngamdre khudam oina United States ke high security zone da leriba India gi aiba Rushdie phauba mafam asida mahaki punsi soida ngamdana tangdu leitana leiba phangbagi asa udre haire Lionel Messi kumja 2005 ki matungda ahan boina Ballon d'Or gi nomination da yaukhidre Ballon d'Or gi award record oina tareklak phangkhraba Lionel Messi na Paris Saint-Germain da sanakiba mahaki ahanba season da thoidokna masak thokpa performance utpangam khidabadage lemjaningai oiraba football award asigidamak chahi asigi oina player kunthra nominate tawkhibada
mahaki mafam kanba ngamkhidre. Kumza 2019 da runner up takiba Lucy Bronste nupigi award ki damak England ge Euro winning squad tagi member ahum khangat kibada ama oina yaukre. Mamang sahida award asi phangkiba Lionel Messi na kumza 2006 tagi nomination singi marakta yauduna lakibaga loinana kumza 2018 khaknatana 2007 dagi hauduna makok thongba ahum ge manungda changnai na mafam kanduna lakibane. Adubu masagi chahi kuntraga manga suraba Messi na Barcelona dagi Paris Saint-Germain da yaukraba matung kumza 2022 ge oina award asigi nomination da mafam kanba ngamkhidre. Kumza 2021 ge summer da Barcelona thadokraba matung Messi na UEFA Union of European Football Association Champions League ki title launaba ikhau langliba Paris Saint-Germain team da mahaki khwaidagi masak thokpa performance utpa ngamkhide. France champions Paris Saint-Germain na mamang season ge Champions League pre-quarter final da title laukiba Real Madrid ki makutta maithi hokibane. Messi na mamang season da Paris Saint-Germain gidamak punna goal taraga mathoi khak sankibaga loinana mahaki performance aduna France Football Magazine bu pelhan bangam khide haina October taraga tarit ki Paris ta award yan thokadaba Ballon d'Or ge organizer sing na phongdokhe. Messi gi Paris Saint-Germain teammate Neymar su mamang season gi match kungani panda goal taraga humdoi khak sankibadagi handaki nomination da yaukhidre. France International Karim Benzema na Real Madrid pu Champions League ki taraga mari dak suba title lahon khibada chawna mateng pangkhibadagi handaki award asigi lamjelda favorite oina leide mahakna goal taraga manga chanduna mamang season ge European khongsat loisan khe. Karim Benzema na Raymond Kopa 1958 Michel Platini 1983 1984 1985 Jean Perry Papin 1991 amasung Zinedine Zidane ge 1998 matung Ballon d'Or fangba France ki mga suba player oiraba yana leire. Kumza 2021-22 gi season da Benzema na La Liga gi title su laukiba Real Madrid ki damak match nifuga taruk punna goal nifuga mari chankhe. Real Madrid na hokiba yumsa kaisan numit Eintracht Frankfurt pu goal ani sino da maithiba piduna European Super Cup ki title laukibadagi masagi chahi kuntraga mari suraba Benzema na Spanish club asigi damak chanba punba goal su chahumga kunga mari sukhe. Maduna maram oiraga Real Madrid ki damak matam pumbagi oina makok thongba goal score ge lista Benzema na Raula bu tungoi naramlaga ani suba mafam kankibaga loinana mahaki mathakta Cristiano Ronaldo khak goal chamri ga yangkhai laikhre. Ballon d'Or gi mangarak winner oikraba Manchester United ke Cristiano Ronaldo su amuga na sahi asigi nominate tawbada yaukhre. Benzema gi mathakta player kuntra na saba nomination gi list yauriba Real Madrid ki atopa player singdi Thibaut Courtois, Casemiro, kumza 2018 gi winner Luka Modric, Vinicius Junior amasung Chelsea gi hanagi player Antonio Rudiger ne mamang season gi Champions League final da maithi hokiba Liverpool dagi player taret nominate tawkibaga loinana club amadagi player masing khwaidagi yamna nominate tawba oire. Liverpool gi player sing adude Trent Alexander-Arnold, Luis Diaz, Fabinho, Sadio Mane haujikti Bayern Munich ta yaukraba Darwin Núñez, Mohamed Salah amasung Virgil van Dijk ne nupigi Ballon d'Or dana English star bronze Millie Bright amasung Women's Euro da Golden Boot phangkibe Arsenal gi forward vet mid yauna player kun nominate tawkhre. France ki maikei da player mari haibade Selma Bacha, Kadidito Daine, Mary Antoinette Kototo amasung Wendy Renard yauna nominate tawkhre. Asok pa nang badagi Euro da saruk yabang ngamkhidabe defending champion Alexei Putellas amasung kumza 2018 de award asigi ahanba winner oikibe Norwegian star Eda Hazard su award asigi lamjel da yaure. Aroy bada tabiri bapum na magpo thagat jare.